Akasvani Imphal, Chitrabhanu Chitrabhanu na pau pazari ahanbada maru uba pau. Mukhyamantri Nongthambam Biren Singh na hairi doctors na thabak lepagi khongjang handoktrabadi essential service eki makhada lakhotpam thokpa thabak lakhotkani. Manipur Vidhan Sabha na ngasi tongan demand tare khanaduna pass tawna honagani amasung Nagaland ngarang pangthokiba Vidhan Sabha mikhalda chada marpur hundogi changda bot thada naki Meghalaya dena chada humbudra manga oikhi. Mukhyamantri Nongthambam Biren Singh hairi doctors na thabak lepagi khongjang handoktrabadi essential service eki makhada lakhotpam thokpa thabak lakhotkani changsiliba khongjang asina miyamda chawna awaba mamayok na halle hojik chathariba Manipur Vidhan Sabha da hanglakpa mari lenena hakselga mari lenena pokhalakpa kat motion singh ki pakhum piraduna Mukhyamantri na hai doctor sina taliba dabi singh asida sarkar na su matam sangna yengduna lerekhibani makhoi gi dabi singh adu kadai fawba piba yabagi haibadu sarkar na khupna yengsilli adumoinamak essential service mathau toriba doctor singh na thabak lepadagi ana laing gi lamda chawna awaba mayoknare maramasina mathauda hanjintaba doctor sina gi mathakta chapchaba thabak lakhokani haina Mukhyamantri na phungdokhi Nakal Amaromda Manipur Health Services ki doctors na taliba dabi singh asi pifam thoi makhoi gi dabi singh sarkar na pidrabadi makhata na khongjang adumak sathakigani hairi Manipur Vidhan Sabha na ngasi tongan ba diban tare khanaduna pass tawna ba honagani demand sing adudi public health engineering administration of justice rehabilitation minor irrigation fisheries art and culture amasung social welfare department singni masig mamangda savada wahang pakhum legani atopa business sing darkar lerebadi pakhatkani Manipur Vidhan Sabha na ngarang tongan ba bibhag tare ki apunba sempan lupa koti lising mapan chamapan yangkai matoi lak marpu mari lising humpumatu ki sempan mon amato oina pass tawki bibhag sing adudi medical health and family welfare services municipal administration housing and urban consumer affairs food and public distribution agriculture dairy farming yauna animal husbandry and veterinary community and rural development amasung planning ni demand adu khanane nabada sadasya singh ke ranjit singh th lokeshwar ke megachandra amasung orsu zakrumana kat motion amasung observation singh pk ngasi asi national science day nimit asi leba ki tonga tawma mafam sing da pangthokle rajya thaki national science day ki thoram rajya sarkar ki department of education s science unit ka samagra shiksha Manipur ka khusum nudana ngasi Imphal ki palace compound leba MSFDC ki complex ta pangthokani palan thoram asi ki theme di global science for global well-being haibasini thoram asi da quiz competition amasung numit asi ga mari lenena akhang haisina wa ngang ba amadi mairu singa wari watai sanabana mapungoi ba saktam oigani Nimit asi Manipur Science and Technology Council Master Imphal na amadi ate lukya ga punna sinduna tagal pata leba master ki complex ta ngasi degi horagani nimit mangani chathaga daba thoram asta science model exhibition cum competition science sword play competition sport painting competition science film show amadi scientist singa unnabana chingba pangthokani tabiriba pawasi Akasvani Imphal degini Nagaland amasung Meghalaya Vidhan Sabha mikhalda thokdok macha khara thokpa natana mapung ani yengbada santi oina ngarang pangthokre Nagaland ahanbagi phangba pawgi matung ina chada marfuhumdagi changda bot thadana ki hairi Rajya ki Chief Electoral Officer V Sasank Sekhar na hai Waka Mon Moyaksu amasung Atichu da thokdok macha khara thokpa natana rajya asida mikhal santi oina pangthokhi Polling station sing da mathau toruraga halakpada lambi ki khudongtiba thodokta police ki miyo ama siri amasung miyo humna sokle hairi apunba sit humpu gi manung da sit yangkai ma panda mikhal pangthoki sit amadi BJP gi mirep na lamba yawdna kakhrabani housing nupi mirep mari yawna mirep chama marprum da gi marai bak chajum namduna strong room da thamkhre Meghalaya da ngarang botha da bagi changcha da humbudra manga oikhi rajya gi CEO na hai Vidhan Sabha kendra yangkai mapan makta bot santi oina thadanaki pamdaba thokdok thokpagi paw leite sohyang kendra da UDP gi mirep ama lekhi dabadegi sit asigi mikhal yek thokibani mikhal asida nupi kuntra taru yawna punna mirep chahum humpuma panna lamba thengneri Tripura Meghalaya amasung Nagaland Vidhan Sabha mikhal gi bot masing mathang tagi ani da thigani
Pradhanmantri Narendra Modi na post basic ki webinar amadang si ayu wangangani webinar asigi team na unleashing the potential ease of living using technology haibasini masida electronics amasung IT Mantraloy Department of Justice Department of Telecommunication ga marilena ba budget yauki bahiram singi matang da khanagani ngasi fongba pauchi singi maru eba paugi tamba hozi Maibam Dwijamani lere Dwijamani Thagasari Chitrabhanu Strike Toriba Dr. Singh Mathauda Hanjindrabadi Action Lokalagani Haiba Chief Minister na Phongdoki Bawafam Imphal Manungda Ising PPD Haibagi Matangda MLA Ranjit Amasung Mantri Susindro Awai Akum Taunakre Haiba Madi Dairy Farming gi Lupa Crore Taranipal Lana Sizina Kibagi Departmental Inquiry Sathargani Haiba Pauna Manipur Dangasi Phongpa Pause Sinki Baroi Bapawai na Phongnari Strike Toriba Dr. Singh Legal Action Lauragani, Dr. Mayam Amalay, Hospital Singh Atubam Matamda Hangda Honaragani Haiba Pau, Naharol Getaudangda, Ahan Behelain Tauduna Phongli. Strike Sangsiliba Dr. Singh, Langang Nawari Sanakrabani, Lanaigi Neklaga Hospital Singh Hang Lagani Haiba, Chief Minister Gi Wafam, Irei Bagda, Ahan Behelain Tauri. Dr. Singh Khongzang Handu Yadrabanina, Pambai Ama Season Aduna Hospital Hang Lagani, Essential Commodities Act Makada, Lokot Payama Tabak, Local Lagani, Haiba Pauna, Isel Express, the Ahan Behelain Tauri. Strike Toriba Dr. Singh Mathauda Hanjindragadi, Action Lauragani, Haiba, Chief Minister Gi Wafam, Sanali Bagda, Ahan Behelain Tauri. Thaza Bakaya, Pirabasu, Tabakta Amata, Ontoktre, Haiba, Dr. Singh na Phongdoraki Bawafam, Imphal Pre Press, the Ahan Behelain Tauduna Phongli. Imphal area da ising pibagi matangda Congress ki Ranjit Amasung Mantri Susindro Anigi Marakta Awai Akum Taunakre Haiba Pau Morning Bell da Ahan Behelain Tauduna Phongli. Mafam Pumnamakta ising Pina Bahonagani Haiba Mantri Susindro na Phongdoki Bawafam People's Chronicle da Ahan Behelain Tauri. IMC gi Manungda Laiba Lambi Singh Concrete Road Oiragani Haiba Mahut Minister Yumnam Khemsa na Phongdoki Bawafam Pongnafam da Anisu Behelain Tauri. Dairy Farming gi Sel Mangba Thigatauri Haiba Pau Sangai Express Manipuri da Ahan Behelain Tauduna Phongli. Chief Minister na Departmental Inquiry Tauragani Haina Phongdokre Senabasingi Mathakta Sapsaba Thabuk Lokatkani Haiba Pau Sangai Express English da Ahan Behelain Tauri. NPDD gi Lupa Koti Tarani Pan Henna Lana Season na Kre Haibagi Matangda House da Takan na Kre Haiba Pau Punafam da Ahan Behelain Tauri. Sangom Puthokna Thadakiba Crore Taranipan Lana Sejina Thokre Haiba, Congress ki K Ranjina Phongdokiba Wafam, Amadi, Departmental Inquiry Oina Sathage Haiba, CM gi Pakum Sanali Bakta, Anisu Behelain Tauduna Phongli. Aitihasik Oiraba Tongzai Mari Lambi, National Highway ke Thakta Onkhalagani Haiba Pau, Sanapati da Phongba Hills Hornbill Express da Ahan Behelain Tauri. House na apunba demand taret ki sanfam sing khanaduna pass tawkre haiba pau pausi asida ani subheadline tauri Dr. Singh dabi pithok trabadi makhoi gi khongjang handok loi haiba Dr. Singh na phongdok ki bawafam pausi asigi ahan balamai da phongli Chief Minister na electric vehicle EV2 launch tawkre haiba pau Tamenglong da phongba Tamenglong Times ta ahan beheadline tauri Dr. Singh strike makha sathari haiba pau pausi asida ani subheadline tauri Strike Sathariba Dr. Singh Mathauda Hanjindrabadi Action Lauragani Haiba Pau Amasu Zilla Asida Phongba Samda Headline Tauri All Kasar Road National Highway ge Thakta Onkhalagani Haiba Works Minister Govindas Konthau Zamna Assembly da Phongdokiba Wafam Surasanpur da Phongba Masona Thar da Ahan Headline Tauri Pawasi Zilla Asida Phongba Nisin Tuhil tu Amasung Manipur Express tasu Ahan Headline Tauduna Phongli Chitrabhanu Thagachari Dwijamani, Aroiba Damaloiba Pau Amukhana, Mukhyamantri Nongthombam Biren Singh Hari, Doctors na Thabak Lepagi Khongjang Handoktrabadi, Essential Service Eki Makhada Lakhopam Thopa Thabak Lakhotgani, Manipur Vidhan Sabha na ngasi tongan-tongan demand tare khanaduna pass tawnuba honagani amasung Nagaland ngarang pangthokiba Vidhan Sabha Mikhalda chada marpur hundogi changda bot thadanaki Meghalaya dena chada humbudra manga oiki Paulizeri